आकाशवाणी इम्फाल R.K.Gorani na pau pajari ahanbada maruoiba pau ngasi National Unity Day nimita laibak asibu amatta oina punsina bhonaramba Sardar Vallabhbhai Patel ge maphamda laibak asina ikai khumnaba utli Lokanan Khetri mayumna taramani suba Mr International da laibak asi ahanba oina first runner up tare amasung Pradhan Mantri Narendra Modi na Badodara da Transport Aircraft Manufacturing Project ama sanabagi jatra hunkre ngasi National Unity Day nimita laibak asibu amatta oina ponsinna bhonaramba Iron Man of India haina khangnariba Sardar Vallabhbhai Patel ge maphamda laibak asina ikai khumnaba utli laibak asig oina pungoiba thorom Gujarat ki Kevadia da laiba Statue of Unity da Pradhan Mantri Narendra Modi na lusing basing maphamda ikai khumnaba utpagaloina na National Unity Day gi thorom pangthokani thorom asi DD News ta ayupung nipan dagi live telecast tawgani Palan thorom asi ge saruk amo oina laibak asig jila pumnamaki mafam lising humudra manga da ayupung tretik hauduna Unity ki lamjel pangthoknari Manipur da su Mukhyamantri Nongthoman Birena Lusingdona National Unity Day gi thorom Imphal gi Anma Manipur Rifles ki parade ground pangthokani Akashbani Imphal na National Unity Day gi thorom ngasi dagi hauduna Vigilance Awareness Week lisingani kuni thoi haiduna Palace Compound leiba Station as da pangthokani Chayol palan asi mathang thag taruk taloi shingani ngasi ahuba numita ayupung tara mathoida Station as officer amasung staff sing saruk yaduna pangthok patharumda Station as gi het na lusingduna integrity wasak laugani Imphal Aizol flight service ngarang Birti Kendra International Airport ta Mukhyamantri Nongthoman Birena hawdokre hawdopagi tharomadu da Kendra gi mapal tharom Rajya Mantri Dr. Rajkumar Ranjan Singh amasung Rajya Sabha gi MP Maharashtra Laisema Sana Jogba saruk yakhi hawdopagi tharomadu da Kendra gi Civil Aviation Mantri Jyotiraditya Sindhya Civil Aviation gi Rajya Mantri General V.K. Singh Kendra gi Ain Mantri Kiran Rijiju Arunachal Pradesh Assam Meghalaya amasung Mizoram gi Mukhyamantri Singsu video conference khutang da saruk yakhi tharomadu da Mukhyamantri Nongthoman Biren hai awang no problem da musakhot hanaba Pradhan Mantri na lakhot liba thabak tharom sing manung jana flight service asi hawdokpani singil lamna namna leiba awang no problem dam da nongthak lambina samna hanbigi sang hengalak pashi awang no problem dam bu hena sakhot hanabagi khongthang amani Philippines sa pangthokpa taramari suba Mr International da leibak asi ahan boina Manipur gi Lokanan Khetri mayumna first runner up tare masigi mathakta mahangna special award Mr Dharmawal International gi title suphangle masagi sehi kun khakta ngai riba Lokanan Khetri mayum malem thaki atho ehen tanaba da Bharat ki mahut sinduna saruk yakhivani Philippines ki Quezon City ki Cubao da leba New Frontier Theater da pangthok ki banupa sing oiba malem gi beauty pageant adu da leba kuntra mangana saruk yakhi Mr International ki title na Dominican Republic ki Manuel Franco na fangki Kendra Sarkar ki Submission on Agricultural Mechanization Scheme gi makhada farm machines sing yenthopi ki tharoma manga si Imphal gi City Convention Center da pangthokani tharomadu da Mukhyamantri Nongthoman Birena khangalaba beneficiaries sing da farm machines sing yenthokani tabiriba pawasi Akashbani Imphal dagini Pradhan Mantri Narendra Modi nangrang Gujarat ki Badodara da Transport Aircraft Manufacturing Project ma sanabagi jatra hunkre tharomadu da Pradhan Mantri hai project asi pakatpana Bharatpur malem gi manufacturing hub ama ohinabagi lambida mai pana changselele haibadu takli masina marom dam lepsa banga Bharat ram ohinabagi molan mangphangna hanbada saungna mateng oiragani project asi mai pana pakhalaba matungda passenger aircraft sing sanabagi thorang makhatana lokhat lagani khongthang asina ngaksel ge mari leinaba polam sing sabagi sang $1 billion kulmanga yahunaba amasung ngaksel ge mari leinaba polam sing Birebak da yonbagi sang $1 billion manga yahunaba thamni panda madu phanghanba ngamlagani Bharat ki aviation sector asi maling oina khwaidagi yangna jakholagliba sector amani haina su Pradhan Mantri na sing thaki ngasi phongwa pawse sing mari pawsing dam haujik Ngangom Kiran leire Kiran
R.K.Gorani Senapatida Raja Thaki Sagangi Festival Pangtokhiba Imphal Aizol Flight Service Haudokhiba Manipur Gilukanan Khetirmeimna Taramari Shuba Mr. International da Anishiba Tarak Pamasung Schedule Tribe Demand Committee gi Makata bu Kongjang Sangsin Kibagi Pausingna Ngasi Pongo Pausi Ayambada Maruyo Pau in a Pongnaba Ure Pongna Pamda State Level Sagangi Festival Pangtokre Senapati ki Heritage Park Athu Budalo Shilagani Haiba Pauna Ahan Headline Tori CM na Imphal Aizol Flight Service Haudokre Haba Pau Amana Pauchi Asigani Shuba Headline Tori Sangai Express Manipuri da Taramari Shuba Mr. International Manipur Gilukanan na Ahan Runner Up Tare Haba Pauna Ahan Headline Tori Senapati gi Chagangi Festival the Chief Minister Saruk Yakre Yellow Missing Mari Ningsing Si Haiba Chief Minister gi Wapam na Pauchi Asigi Anishuba Headline Tori Sana Lebakta Alliance Year gi Imphal Aizol Flight Service Haudokre North East Sakut Annaba PM gi Manglan Mangpong no Bahore Haiba Chief Minister Biren gi Wapam na Ahan Headline Tori LPG home delivery gi senpam khubak mayai da sagun tawre laingak no home delivery gi senpam leptabana distributors na loning mulawre haba pauna pauchi asigi anishuba headline tawre Huyal lan fauda mangarak suba oina Minister Ranjan gi yumda thomjinduna memorandum pikre mitei maitai bo ST list chalhalu haibasi achungi property dagi khayu haiba natti haiba Schedule Tribe Demand Committee Manipur gi wafamna ahan headline tawre Any state Karigi Anawa flight service in Haudokre, Impalam Sung Aizol Gimarakta Ahan flight service the Hen Crab Pauna, Pausia Sigi, Anishuba headline Tori. Narol Gitaudangda, Imphal Aizol, Imphal flight service Haudokre, Manipuram Sung Mijarang Miamna, Ninjarak Manglan, Mangpauna Rehaiba, Chief Minister Biren Giwapamna Ahan headline Tori. Manipur gi Kiwi, Mapan Lam the demand Hengalakli, Patna, Lucknow Dasu, Kiwi Tadokpa Hore Haba Pauna, Pausia Sigi Anishuba headline Tori. Isel Express ta Imphal Aizol Pageda ba Alliance Air Flight launch tawkre awang nopok lamdam India gi anoba growth engine oire haiba Chief Minister gi wafam na ahan headline tawri Manipur da Manipuri sing mitop oirakpa yaba gi phibam lakle haiba sanayam gi wafam amana pauchi asigi anishuba headline tawri Iraibakta Manipur da sanglakpa henman khibana aikoi mitop oirakpa gi akibudu leire haiba sanayam gi wafam na ahan headline tawri People's Chronicle da Imphal Mandale Flight Service Tuna Hauragan Haiba Kendragi Civil Aviation Mantri Jyotira Ditya Sindhya ki wapamna ahan headline tawri Lukanan Khetirmeim na taramari shuba Mr. International da ahan ba runner up tarakpa ki pausu pauchi asig ahan balamai da fong Imphal Free Press ta Raja Thaki Chagangi Festival Chief Minister Biren Saruk Yakre haiba pauna headline tawri Morning Bell da Mitai bu Schedule Tribe ohinana ba talib dabi maram sai haiba Haksel Mantri Dr. Sapam Ranjan gi wapam na headline tawri Sangai Express English ta Philippines ta pangthokpa taramari shuba Mr. International Contest ta Manipur gi lukanan na ahan runner up tarakpa gi pauna photo ga kona na headline tawri Manipur Mail da Chagangi Festival da Chief Minister Saruk Yakib gi pauna headline tawri Hills Hornbill Express ta Makuilong da pangthokki ba Chagangi Festival da Chief Minister Saruk Yakib gi pauna headline tawri Ganpyu Melda, Tamenglongda, Akoi Puina Haina Kangnaba Amur Falcon, Hatok Laga Purama Mari Amasung, Makoina Pyramba Yergan, Tamenglongi Forest Officers Singamadi, Police ki Apun Makanguna, Pagat Kibagi Pauna headline Tori. Sam Paucheda, non APS Sida, Dr. Amasung Stop Wat Pedagi, Punkun Marichuna, Tabaktor Madu Lab Krehaba Pauna headline Tori. Tamenglong Times ta Makuilong da Chagangi Festival Pangtoki Bamasung, Imphal Aizol Flight Service Haudokibagi Pauna headline Tori. Masona Thar Nation 12 to Amasung Manipur Express ta Chief Minister and Birena Imphal Aizol Alliance Air Flight Haudokibagi Pauna headline sing tawri Gorani Thagat Jeri Kiran Aroi Badamaroyo Pau amuk hana Ngasi National Unity Day nimita laibak asibu amato oina punsina bohana ramba Sada Balabai Patel gi mafam da laibak asina ikai khumna bo utli Lukanan Khetrimayum na taramari suba Mr. International da laibak asigi ahan bo oina first runner saptare amasung Pradhan Mantri Narendra Modi na Badodara da Transport Aircraft Manufacturing Project ama sana bigi jatra hun kre pauloi jare